ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯆꯅꯤꯒ ꯁꯨꯞꯅ ꯃꯉꯥ ꯁꯨꯕ ꯇꯥꯡꯀꯛ ꯑꯔꯩ ꯑꯔꯩꯕ ꯃꯤꯁꯤꯡꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯃꯠꯇ ꯋꯥꯠꯇꯦ ꯑꯗꯨꯕꯨ ꯂꯩꯇꯕ ꯃꯤꯗꯗꯤ ꯁꯨꯡꯂꯩꯃꯛ ꯂꯩꯇꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯌꯥꯝꯅ ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯔꯤꯕ ꯀꯅꯥꯗꯁꯨ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯈꯤꯗꯨꯅ ꯄꯨꯊꯕꯒꯤ ꯄꯨꯊꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯀꯌꯥ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯠꯅꯔꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯔꯩꯕ ꯃꯤꯗꯒꯤ ꯃꯨꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯗꯨꯕꯨ ꯅꯝꯗꯨꯅ ꯂꯧꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯃꯃꯩꯗ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯈꯤꯗꯦ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯑꯁꯤ ꯁꯛꯁꯦꯅꯥꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯏꯃꯨꯡ ꯑꯁꯤꯗ ꯁꯛꯁꯦꯅꯥ ꯆꯍꯤ 68 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯛꯁꯃꯤ ꯆꯍꯤ 65 ꯁꯨꯔꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯆꯥ ꯌꯁ ꯁꯨꯝꯅꯇꯪꯒꯤ ꯆꯍꯤ 5 ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯍꯔꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯔ ꯉꯝꯂꯞ ꯄꯥꯜꯂꯝꯃꯤ ꯌꯨꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯋꯥꯜꯅ ꯈꯥꯖꯤꯜꯂꯕ ꯃꯇꯨꯡꯗ CCTV ꯀꯦꯃꯦꯔꯥꯅ ꯆꯤꯡꯕ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯍꯔꯤ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯆꯔꯦ ꯁꯤꯗ ꯂꯥꯛꯑꯣ ꯆꯠꯂꯛꯑꯣ ꯁꯦ ꯄꯣꯠ ꯆꯩ ꯂꯩꯅꯕꯒꯤ ꯂꯤꯁꯇꯨ ꯁꯤ ꯂꯩꯔꯦ ꯅꯪꯅꯦ ꯄꯣꯠ ꯆꯩ ꯂꯩꯕꯗꯣ ꯍꯣꯔꯦꯟ ꯆꯤꯊꯔꯛꯀꯅꯨꯀꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯍꯣꯏ ꯗꯤꯗꯤ ꯑꯗꯨ ꯁꯤꯒꯤ ꯌꯥꯎꯔꯤꯕ ꯂꯤꯁꯁꯤ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯣ ꯂꯤꯁꯇ ꯌꯥꯎꯗ꯭ꯔꯗꯤ ꯄꯣꯠ ꯋꯥꯠꯂꯒ ꯑꯩꯉꯣꯟꯗ ꯃꯤꯋꯥ ꯇꯥꯅꯦꯕ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯕꯅꯦ ꯁꯦ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯣ ꯑꯗꯨꯒ ꯍꯔꯤ ꯅꯪꯒꯤ ꯆꯠꯈ꯭ꯔꯒꯅꯦ ꯃꯇꯝ ꯊꯦꯡꯕꯤꯗꯨ ꯇꯧꯔꯛꯀꯅꯨ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯝꯕꯤꯗ ꯂꯩꯊꯣꯛꯀꯅꯨ ꯍꯣꯔꯦꯟꯅꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯒꯅꯤ ꯍꯣꯏ ꯏꯆꯦ ꯄꯩꯁꯥ ꯀꯔꯥꯏꯅꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯄꯩꯁꯥꯗꯣ ꯂꯦꯝꯃꯛꯀꯅꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯜꯂꯒ ꯄꯨꯔꯛꯑꯣ ꯍꯣꯏ ꯗꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯍꯧꯅꯕꯤ ꯋꯥꯠꯇ ꯄꯥꯗꯕꯒꯤ ꯍꯧꯅꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯄꯣꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯔꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯈꯨꯡꯒꯪꯗ ꯂꯩꯍꯧꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯅꯅꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝ ꯌꯧꯈꯤ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯍꯥꯛ ꯁꯦꯜ ꯊꯨꯝ ꯂꯩꯇꯕꯒꯤꯗꯃꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯂꯝꯕꯤꯗ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯈꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 3,000 ꯈꯛ ꯐꯪꯉꯒ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯧꯔꯤꯕ ꯁꯦꯟ ꯃꯌꯥꯝꯁꯦ ꯏꯃꯥꯒ ꯕꯕꯥꯅ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯛꯀꯅꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯇꯧꯗꯣꯔꯤꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯃꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯗꯤ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔ ꯈꯪꯗꯦꯅꯤ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯑꯃꯨꯛ ꯄꯤꯔꯛꯇꯗꯤ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯅ ꯊꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯍꯦ ꯀꯔꯤꯅꯣ ꯂꯝꯕꯤꯁꯤ ꯅꯪꯒꯤꯔꯣ ꯍꯜꯂꯒ ꯆꯠꯂꯤ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣꯕ ꯃꯇꯥꯏꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯁꯣꯛꯑꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯅꯤꯅꯦ ꯀꯩꯒꯤꯅꯣ ꯂꯝꯕꯤꯗ ꯇꯨꯝꯕ ꯆꯠꯂꯤꯗꯨꯕꯣ ꯁꯕ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯣꯏ ꯂꯝꯕꯤꯗꯨ ꯈꯔ ꯌꯦꯡ ꯆꯠꯂꯣ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯍꯔꯤꯅ ꯃꯦꯗꯥꯝ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯀꯔꯤꯅꯣ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯒꯦ ꯁꯨꯇꯤ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯃꯦꯗꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯣ ꯅꯪꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯍꯦꯟꯒꯠꯂꯣ ꯍꯥꯏꯔꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯄꯩꯁꯥ ꯁꯨꯝ ꯍꯦꯟꯒꯠꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯊꯝꯉꯝꯗꯣꯏꯕ ꯅꯪ ꯍꯥꯟꯅ ꯂꯨꯄꯥ 3,000 ꯈꯛꯇꯅꯤ ꯄꯤꯔꯝꯃꯤꯁꯤ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯍꯦꯟꯒꯠꯂꯨ ꯑꯗꯨꯗꯒꯤ खरा लेरे हेंकलु अदुदगी खरा लेरे हेंकलु असुम हेंकलबदो हुजिक लुपा 3,000 यौरेदना पैसा हेंकलु हाइरो मैडम
imung asida aina toriba thabakse piriba paisa siga yamna matik chadi aisu loina khangi ate imung da leiriba mi sing asi makoina suriba thabak aduga makoina phangniba tolobdo yamna chawi adubu ai kaisu yamna hengalo haijaroi o imung asida leirabani na sungkoi selabani na nangi hak to talak pai wani ne ngamoi chalo thabak toru chalo madam please ai matung da haijaroi handaki matang si khajik te hengat piu kari gino nang na giri giri tai sibo kari gino ba chalo ada thabak chalo madam please ai gi chanu pido mathang da lo hongga da bani nangi na chanu pi lo hongbaga ekhoi ga kari mari linage nangi na chanu pi amu lo honge adigi hayang chi nang amu lo hongge harani nakoi imungi thokdok thokbo khodi makki aingonda som paisa hengalo harabadi aidi karai de loru dino chalo aina harisini chalo thabak wali besing do yam thunu torucho nakoi gi sap lani hore ne chang chang nang drabadi ne na tai charo aduga ne ongga ga chang chang do thonggono thum anirak thakpagi thabak do togono ba chalo madam please ai karim ta hajaro adurga madam ai gi tha tor ki tolop to handaki matang sida pulop pibiro ai madugi sen phamaduna ichanu pigi lo hongbugi paisa du khara season zaruge madam karino nangna swam nang ngangna bodo wari basibo ha nang wafam sida kyam ngangna se haino madam ai gi su upai ma lari te na tokjabani amuk to dinung sibi ke dobuge hari chalo chain chang do thongusu wa se ma khayam ta na gumsi ai sarok labadine nang aphaboir chalo asumna hari basina mahakki machanu pi luhongna na bagi damak maduda season haba sel thum adu mangna tha amada lupa lising taruk phangbadunu kona dabadagi lakadori ba tha taruk amagi paisa ga loina na punna pibiu haibo wafam phauba haijabada jumbo nupi lakshmi aduni yakhidi masigi matung numidang imung aduda chak chana na bagi dining table da saksena mahakki nupi lakshmi amadi mamo nupi priyanka punna dining table da phamduna chain sangcharami masigi damak awat apa harina kochen chen duna haptok hapsen torami matamadu da harina saksena da harki sab chakpudi chare bu ai kenom ta hijegi kaino hari wana office tagi thabak suru halaga yumda laga engoda mu kai haninge matamadu da lakshmi ne kumaki hari ngasaina nang ga hina ki bo phamdu noigi sapsing haktang chak chakhom mam sabasida sigi matam sida natradi nang yadrabo nati meda hore nga hale di mai ka da loi changna khran ai gi di chanu pi hongbo matam du yam naksile ai upai mata leitri ai khanpham mata leiti ai nongan dagi numita bo imung sida thabak suduna le masina tana so ai gi upai leiti ai aduk yam laba senpham sing do ai kadai dagi lorugani please ai mata nuksibiu sab ai nga sai madam da so haijarabani ai gi tha taru ki tolobodo punna mukta pibiu ai yum sida du mak thabak sujagani ai sahi asuk yamla basi yum sida thabak suduna lagli basidi ai ngasi phawbi mung sida nakhoi na pam da thabak mata tawki chak thong kon pheng nakhoi mayam puna mak ki phirol su hai bai suri masi khakta nathi kai thien dal chalu pot leiru so sing khayu masi khakta nathi amot akai seng tokpa imung asida leiri ba pumna aina tawdaba mata yauti adu basa ai karim ta hijadabani please ichanu pigi lo hong basida aina thada lupa lising taruk khak phangni basinadi ai lising taruk to pairaga ichanu pi lo hong budai kari season roni chap aina tolo hengkot piu haibajo madam na yadi adu ai karim ta hajararo tha taruk ki senpham do madu khatang engon do pibiu ari imung asida kana na haibile imung asida kana gi watai nang madam lakshmi gi wata banatro ai su imung sida ne noi madam lakshmi na haikradi lore mahang ni imung sido loina mok order to bangatan ngasi phaw ba khoina mai pak tu no laklise noi gi madam gi plan ngatan chalo thabak toru chalo sak se chakhom ma du chagi chalo sir please amuk to deina haibu jita piu ke do buge sir ai upai mata leite de no to buni sir please amuk to dia biu ke do buge hari aine no da hai sikari no pare sa adudi ai ngasidagi yumsida I thabak sujararo ai ngasidagi yumchi thadokduna chalagan nangonda kana khamge asuk nungai khraba yum amada awat apa leitana naning tawduna lebi yum amada thabak subabu delhi gi mafam amada yum thong khoding da jatani yum chone ai khoigi yum chida nangbu nungai na thamiba sugumna atopa yum amada nangbu thamgani khanmro sap ai suloina khang yum khudi makta
ꯑꯩꯈꯣꯏ ꯗꯧꯅ ꯊꯕꯛ ꯁꯨꯕ ꯅꯣꯀꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯁꯥꯕ ꯃꯈꯣꯏ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000ꯒꯤ ꯃꯊꯛꯇ ꯐꯪꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯤꯕꯁꯤꯒ ꯑꯩꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯃꯠꯄꯤꯕꯅꯤ ꯍꯔꯤ ꯅꯪ ꯆꯤꯡꯊꯠꯇ ꯌꯥꯝꯅ ꯈꯨꯝꯃꯦ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯈꯤꯕ ꯌꯥꯅꯤ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯊꯤꯡꯉꯨ ꯒꯦꯠ ꯑꯥꯎꯠ ꯐꯔꯦ ꯁꯥꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩꯅꯤ ꯑꯗꯨꯒ ꯁꯥꯕ ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯃꯠꯄꯒꯤ ꯑꯃꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤꯗꯃꯛ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯆꯠꯂꯦ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯅꯤ ꯈꯪꯗꯕ ꯑꯗꯨꯒ ꯄꯩꯁꯥ ꯈꯤꯖꯤꯛꯇꯪ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯑꯁꯣꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯍꯥꯛ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯁꯛꯁꯦꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯛꯁꯃꯤ ꯑꯣ ꯆꯠꯈꯤꯁꯅꯨ ꯃꯥꯒꯨꯝꯕꯗꯤꯅꯦ ꯃꯌꯥꯝ ꯂꯩ ꯆꯥꯛꯇꯣꯝꯇ ꯆꯥꯊꯣꯛꯄꯤꯔꯣꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯔꯥ ꯍꯦꯟꯒꯦꯅ ꯍꯧꯔꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯁꯨꯕꯁꯦ ꯁꯨꯖꯒꯦ ꯉꯥꯛꯇꯅꯤ ꯃꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯅꯕꯒꯤꯗꯃꯛ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯂꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯉꯥꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯑꯅꯛꯄ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯈꯨꯠꯇ ꯒ꯭ꯂꯣꯞ ꯎꯞꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯀꯥꯇꯤ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯪꯐꯝꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯏꯅ ꯂꯥꯛꯂꯒ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯈꯤꯜꯂꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯋꯥꯌꯔ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯥꯀꯟ ꯑꯃꯗ ꯈꯤꯜꯂꯤꯕ CCTV ꯋꯥꯌꯔ ꯑꯗꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯍꯦꯜꯃꯦꯠ ꯎꯞꯄꯅꯤꯅ ꯃꯁꯛ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ CCTV ꯀꯦꯃꯦꯔꯥꯒꯤ ꯋꯥꯌꯔ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯒꯦꯠ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯃꯍꯥꯛ ꯂꯦꯞꯈꯤ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯏꯁꯤꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯦꯜꯃꯦꯠꯇꯣ ꯂꯧꯊꯣꯛ ꯅꯃꯥꯏꯗꯨ ꯌꯦꯡꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤ ꯆꯪꯉꯛꯏꯁꯤꯕꯣ ꯑꯩ ꯍꯅꯨꯕꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯤ ꯀꯩꯅꯣ ꯊꯥꯡ ꯄꯥꯏꯔꯒ ꯆꯪꯉꯛꯏꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ 이몽실에 남다 솔레이티 떠오르시 에이 라오고노 아이네 빠리바 탕치나 그리고 만능나 라오고 따르게디 낭무 탕하시나 렌돈 핫가니 까나까나 리브게 까나까나 리브게 에이 하누비 감독이 라오고더라 아이네 라오고노 하이더라 까다이드 착그래 선알로바 뭐거기 우부 소 시들레 소 마시기 마뚱다 락스미나 파이람바 욤게 우푸소 아두 파이라가 욤 아두데 레리바 우푸소 항독라미 아마디 얌라바 센팜 이몽 아두데 레리바 사나루파 뿜나막 백 아마다 합친키라미 마시기 마뚱다 욤 아두기 카 아마기 마능데기 사히 망아 각당 아리바 야스 톨락키라미 matam adudo huran ba thang pai ba aduna yes purami pikli ba sahi manga khakta ngari ba angang aduna helmet upanupa amadi makhutta I teira ba thang pai ba aduda chahi yam jadruba su mahaki masada akiba phorum amadi yum adugi ka mathakta stair da mahak kakhalami amadi thang pai ba nupa aduna tapna yes ki manakta changchin khirami amarom dana kaithel dagi pot leiba lakhiba priyanka yum adugi thongal da tapna sangsilakirami asumna nupa adusu imung adudagi putorpa sanalupa paisa sing adu bek amada yalaga mahak thongjinda lepki matam aduda priyankana makoigi imung da helmet upanupa bek ama yalaga lepadu uki kanano nandi kanano yumsida ke doblaino ngaiko matam aduda priyankana lawba aduda nupa aduna gurung chelaga nupa aduna hatu chenduna wal adu lan thoklaga nupa aduna song thokirami loinena mafam adudagi maha khonglei thuna mangki masigi matungda priyanka
imung da macha amadi manembok lehoriba aduda mahak pakhatkiram mahang imung da changappa matamda manembok mangak samda thang athoba amana len khibagi dak phangba loinana leimai da ta dona leramki amadi matam aduda Lakshmi sor khara khara holami masigi matungda Priyanka na mahakki mobile lok thorktuna makhoi gi mari mata Jay kauba amada phone tauki Jay nang krai lege kaidurge babi kaiduba yawri yam pakhana phone tori dubo akhoi gi inimbok to mangak samda miyoi amana thangna lelamme kari kaino haisibo akhoi ima boklo ai akhoi ima ga loina na punna lage yam thuna Jay yam thuna lo indum sa ga loina na khara thuna lo matam adu da topong khangdana Priyanka na imung adu da koi lei dunu leki amadi mahaki chahi manga khakta ngari ba machano pa ningsing laki amadi machano pa khothi thikirami matam adu da machano pa so soidena maki mi hat pa aduna hatok lam lagani khalubada Priyanka yumyai adu digi makhong phawbu thangba ngamkiti masa adu thak nikhiram asiguma tanja asida Lakshmi hariba nupi asigi hek pokmina ba manaw nupi loinana manaw nupi asigi machano pa Jay mama ga loinana imung adu da yamna thuna laki babi kadaino yes sida leire tu as babi sidi hospital da pudia roi yam thuna masi hospital da punu badorki ima lo masa sem to paisi lo gari da hapse je yes su imung sida leiti kaino haisu bo babi imung sida ko chang ga genga bro ai khong thang ba thoktre ai pakhat pa nei sa si thak thang ni ai khong ko babi ai am te yenge yes asumna Jay haribasina sahi manga kaktangari ba angang adu koiti thirami adubu bathroom amagi manungda kappagi makhon taki bathroom gi thong adu hangdok tuni yengba matamda sahi manga kaktangari ba angang adu bathroom da mi hatpa aduna thong lonsinduna thamlamba oiramki masigi matungda Jay na angang adu puthoraki amadi Priyanka da pirami matam adu da machanopa karisu tawduna leramba adu da Priyanka yamna haraujaki adubu imung adu da manembokta thangna thilamliba adugi damoktadi mahaksu yamna pakhanami masigi matungda Jay na harki babi angak siga nang leramo ai ima ga loina na ima bokse hospital damta purgi aduga koi pau phone se Jay khara thuna chalo khara thuna mukta pu asumna Jay ge mama bok Lakshmi amadi mahakki mama ga loina na hospital da pukhiram yamna thuna emergency da pusanki Lakshmi gi punsi kanana ba doctor singh kan honaki amaromdana Priyanka gi machanupa Yash thang paibanupa aduna kihelamba matau adudagi angang adu thak niktuna wa amata ngango haiba yadana lekhiram masigi matungda tholiba thodok asigi matangda police ta pau piki police ki miyoi sing hospital da laki asokpa Lakshmi ga wari sanagadabadu doctor na mahakpo punsi kanana na bagidama kan honaki masigi matungda police na Lakshmi gi yumda laki amadi mamongno pi Priyanka unakhiram tawdoksibu karmaina tawbano inspector ai ngahaktan kaithen da chalubani yum asida ichano pa chahi manga khakta ngari ba Yash amadi aigi inembok Lakshmi mukhoi ni lehobani aduga ina pot leirurga halakpa matamda akhoi gi thongjan sida helmet upanu pa amakhak mafam sida leptuna leramki aini ngai khwa haibada ma wala se chongkhalaga chatki oh imung asida pomang semangdi inspector imung sida leba sana lupa seltum punamak mihar paduna pukre oh adudi na khoi imung da hana kana khana sena ba nungai na da kana lebage inspector adugu manungai na da ba mata leiti kana na karigi da mak thaba sipang thokli bano haiba akhoi di angak pani akhoi di kana mata ga nungai na da ba khana ki ba mata leiti oh masigi matung da Lakshmi gi mapuroi ba saksena da police na mohangki somna khangada somgi mungsiga nungai na da ba kana lege inspector ngasidagi numit ini humni gi mawangda imung asida thabak suduna leramba akhoi gi nokarama maming na Hari mahangna thagi tolop hingalo mahakki machanapi lohongani haiduna akhoi di yamna kana chakri toki amadi ningai sangdana dunu numidang wa khara ngangnaki madudigi mahak yum asidagi mahakki thabak thaduktuna chatki oh mahana chatkibaduna khoige saunaki habanina mahana kari haramge mahana hiramada mahakpu tanthopagidama mahangna kari toroki yengu haibo wafama mahiram oh adudi Hari basiga na khoigi mungi misinga yamna kana khana khibagi mongni ne
ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯄꯩꯁꯥ ꯅꯈꯣꯏꯅ ꯄꯤꯗꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯄꯤ. ꯑꯍꯥꯟꯕꯗ ꯂꯨꯄꯥ 3,000ꯗ ꯍꯥꯏꯅꯔꯒ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯛꯈꯤꯕꯅꯤ. ꯃꯇꯝ ꯀꯨꯏꯔꯦ. ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯛꯄꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 3,000ꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯤ. ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯛꯁꯃꯤꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯁꯤ ꯇꯥꯔꯝꯃꯣꯏꯗꯕꯅꯤ ꯏꯟꯁꯄꯦꯛꯇꯔ. ꯉꯥꯏꯈꯣ. ꯋꯥꯈꯜꯗꯨ ꯈꯤꯇ ꯐꯥꯗꯕꯤꯈꯣ. ꯃꯤꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯤꯈꯤꯒꯦ. ꯊꯕꯛ ꯑꯁꯤ ꯍꯔꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯍꯥꯏꯔꯕꯅꯤ ꯅꯈꯣꯏꯁꯨ ꯊꯥꯖꯔꯦ. ꯑꯗꯨꯕꯨ ꯍꯔꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯈꯣꯏꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯌꯨ. ꯑꯁꯨꯝꯅ ꯍꯔꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯨꯂꯤꯁꯅ ꯂꯧꯈꯤꯔꯝ. ꯄꯨꯂꯤꯁꯅ ꯍꯔꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈꯤꯔꯝ. ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯍꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕ ꯅꯣꯀꯔ ꯑꯁꯤꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯦꯟꯈꯤꯔꯝ. ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁꯤꯡ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯂꯝꯃꯤ. ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯈꯥ ꯊꯥꯕꯗ ꯍꯥꯏꯈꯤ. ꯀꯨꯝꯕꯂꯦ, ꯀꯦꯁ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯒꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯦꯜꯂꯤꯗ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯒ ꯆꯦꯟꯈꯤꯕꯒꯤ ꯀꯦꯁꯁꯦ ꯃꯁꯤꯡ ꯂꯥꯛꯑꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯔ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯍꯔꯤ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯨꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ. ꯆꯨꯝꯃꯦ ꯀꯨꯝꯕꯂꯦ. ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯦꯁꯁꯦ ꯁꯦꯜ ꯊꯨꯝꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯦꯟ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯍꯔꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯗ ꯃꯉꯣꯟꯗ ꯇꯥꯏꯁꯟꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯟ ꯃꯈꯩ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ. ꯁꯥꯔ, ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯅꯣ ꯀꯨꯝꯕꯂꯦ? ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯩꯗꯧꯔꯒꯦ? ꯁꯥꯔ, ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤꯅꯤ. ꯋꯥꯠ? ꯂꯨꯈ꯭ꯔꯥꯕꯤ? ꯃꯥꯅꯤ ꯁꯥꯔ. ꯉꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕꯅꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯆꯍꯤ 1 ꯁꯨꯔꯕ ꯌꯁ ꯍꯥꯏꯔꯤꯕꯁꯤ ꯆꯦꯟꯗꯨꯅ ꯂꯩꯈꯤ. ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯍꯤꯡꯂꯤ. ꯑꯗꯨꯕꯨ ꯀꯨꯝꯕꯂꯦ, ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯣ? ꯁꯥꯔ, ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ. ꯄ꯭ꯔꯤꯌꯥꯡꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯄꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯕꯅꯤ. ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ. ꯀꯨꯝꯕꯂꯦ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕ ꯃꯐꯝ ꯀꯌꯥꯗꯅꯤꯅꯦ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯝꯃꯤꯁꯤ. ꯄ꯭ꯔꯤꯌꯥꯡꯀꯥꯗꯨ ꯀꯨꯞꯅ ꯁꯦꯟꯅꯧ. ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯛꯁꯃꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯁꯛꯁꯦꯅꯥ, ꯑꯗꯨꯒ ꯁꯛꯁꯦꯅꯥꯒꯤ ꯃꯊꯪꯗ ꯍꯦꯗ ꯑꯣꯏꯒꯗꯧꯔꯤꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤꯅꯤ. ꯂꯣꯏꯅꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯍꯥ ꯑꯣꯏꯔꯤ. ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ. ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯕꯗꯤ ꯐꯅꯤ ꯁꯥꯔ. ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯖꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯉꯥꯏꯈꯣ. ꯑꯗꯨꯒ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯖꯦ, ꯑꯗꯨ ꯀꯅꯥꯅꯣ? ꯁꯥꯔ, ꯃꯗꯨ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤ. ꯑꯣ, ꯐꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯍꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯝꯂꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯁꯥꯔ, ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯁꯅꯥ ꯂꯨꯄꯥꯗꯨ ꯃꯥꯅ ꯄ꯭ꯔꯞ ꯍꯨꯔꯥꯜꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯒꯗꯕ ꯃꯥꯟꯗꯦ ꯁꯥꯔ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯀꯨꯝꯕꯂꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯁꯦꯜ ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯄꯁꯨ ꯌꯥꯏ. ꯑꯩꯈꯣই ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯅꯕ ꯇꯧꯁꯤ. ꯐꯅꯤ ꯁꯥꯔ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯔꯝꯃꯤ. ꯍꯔꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯔꯤꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯆꯠꯂꯝꯃꯤ. ꯑꯃꯗꯤ ꯍꯔꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯈꯤ. ꯍꯔꯤꯒꯤ ꯌꯨꯝꯗ ꯍꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯂꯩꯔꯝꯈꯤ. ꯄꯨꯂꯤꯁ ꯂꯥꯛꯄꯗ ꯍꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯉꯛꯈꯤꯔꯝꯃꯤ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯁꯤ ꯍꯔꯤꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯤ ꯁꯥꯔ. ꯃꯍꯥꯛꯅ ꯁꯦꯜ ꯈꯔ ꯄꯨꯔꯛꯀꯗꯕꯅꯤ. ꯁꯦꯜ ꯀꯌꯥ ꯄꯨꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯁꯥꯔ, ꯃꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯟꯅꯨꯄꯤꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ. ꯑꯣ, ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,00,000 ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ. ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯨꯡꯂꯪ ꯂꯪꯕ ꯌꯥꯅꯅꯕꯒꯤ ꯁꯦꯟꯗꯣ ꯃꯍꯥꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ.
ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯆꯥꯗꯤ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ-ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦꯅꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯅꯤꯔꯝꯃꯤ ꯍꯥꯏ ꯄꯩꯁꯥ ꯑꯗꯨ ꯄꯤꯗꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯂꯛꯁꯃꯤ ꯃꯉꯛ ꯁꯝꯅ ꯊꯥꯡꯅ ꯂꯦꯜꯂꯝꯂꯒ ꯁꯣ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ ꯃꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯂꯩꯇꯦ ꯋꯥꯍꯩꯗꯤ ꯂꯣꯏꯅ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯇꯥꯔꯕ ꯅꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯁꯤ ꯂꯩꯔꯦ ꯁꯦ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯥꯗ ꯅꯈꯣꯏꯅ ꯀꯟꯈꯠ ꯇꯥꯔꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯖꯦꯜꯗ ꯊꯝꯒꯅꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯁꯣꯝꯅ ꯄꯨꯂꯤꯁꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯔꯤꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯍꯔꯤꯅ ꯀꯔꯤꯒꯤꯗꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯐꯪꯂꯤꯕ ꯇꯣꯂꯣꯞꯁꯤꯡ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯁꯨꯃꯟ ꯄꯤꯗꯦ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯅꯤꯡꯊꯤꯖꯅ ꯍꯥꯞꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯊꯥ 6ꯀꯤ ꯇꯣꯂꯣꯞ ꯑꯃꯨꯛꯇꯗ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤꯗꯃꯛ ꯇꯁꯦꯡꯅꯃꯛꯀꯤ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯔꯤꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯠꯂꯒꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯗꯃꯛ ꯍꯔꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯃꯨꯊꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯑꯃꯔꯣꯝꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯛ ꯁꯝꯅ ꯊꯥꯡꯅ ꯂꯦꯜꯂꯝꯂꯕꯤ ꯂꯛꯁꯃꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯀꯟꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯛꯁꯦꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁꯅ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯀꯣꯜ ꯗꯤꯇꯦꯜꯁꯇꯒꯤ ꯊꯤꯗꯣꯛꯈꯤꯔꯝꯃꯤ ꯍꯔꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯂꯩꯔꯕꯁꯨ हरी ने लास्ट कॉल ओइना फोन तौरंबा फोन नंबर अमखक्ता पुलिस न थिगत पाउकी हरी ने इकोन कोन वारी सानकीबा मियो असिगी मोबाइल नंबर अदुगी कॉल डिटेल्स सिंग थोकपा मतमदा दिल्ली की मफम अमदा लैबा शंकर कौबा मियो अमगिनी हाइबा खंकिरम अमदी महाकी मोबाइल नंबर अदुदा लोकेशन येंगलगा पुलिस न मफम अदु क्वेश्चन किरम अमदी थोंग थिलम कना करी हबीगदबा लाइसिगना मानगे सब एक करीमदा खंगजद्री हरी कायलेगे सब मनुंगदा चकचारी हौजिक चारीबा साक्से मसीना महाकी अरोइबा मपानदा चाबा चांगलेन ओइगदोरि सब करीनो हाइबिरिबसिबो ऐ कोमले सिजु फाजल सब आइगिरान करीनो सब आई कई दोखरगे सब ऐ तुमिले मसीगी मतुंगदा इमुंग अदुदा चंगदुना येंगबा मतमदा हरी चाक चादुना लेरमकी अमदी पुलिसना महापो खुदांग पाइदुना चिंखलम अमदी ममाई ममित खंगदना खोपांगना थाजिलमे हे सब कई दोगरी सब हे नचिन खुंगन नंगना लेरम युम अदुगी लक्ष्मी नंगना मंगक समदा थांगना लेंदुना हापा नत्रो सब करिनो हबिसिबो ऐदी लक्ष्मी हापा नति सब हे नचिन थिगनो हे चल काखलो चल सब ऐदी मी हाते सब हे काखलो गाड़ी दे काखलो असुमना मसीगी मतुंगदा पुलिस कस्टडीदा हरी अमदी शंकर फादुना पुरखी अमदी मखोय अनि तोंगान तोंगाना थमदुना इंटरोगेशन तौखी मसीगी मतुंगदा करिगिदमक्तनो युम अदुदा नंगना थबक सुदुना लेरमगा तोलोप हेंगलु यादि हाइबगिदमा नंगना युम्बु नुपि अदु हाले हाइसि कइगिना सब ऐदि हाते सब ए सेंगना हायो नंगना हातकनी हाइबगी मरम चखोयना खंगनाबनि मरमदी मतम खरगी ममांगदा नंगना नंगी नचनुपी लुहोंबगिदमक पैसा पियु यादे हाइदुना नंगना करी तौरकी येंगु नखोय कोन मदुगी निंगमदबा लाखनी हाइबो वाहि हाइरम हाइबसे सुमरा सब ऐ मदु वारोबदगी हाइखिबनी सब अदुबु ऐना मी मा हातपगी ऐगी मदुगी टिक लेजदे ऐ नचिंदु सेंगना हायो खुत्ता पारिबा चैसु उब्रा सिगी चैसु उब्रो सिगी चैसुना नयांग लेनुदा सब प्लीज सब अमतु ताबियो केदोगे सब अखोइगे माइथोंसे लेइतबद नथि अखोइगे मपोकसे मीगी ngangbam चैफम अखोइनि इमुंग अमदा थबक सुरुबसु इमुंग अदुद सना लुपा 10 चपी ममांग मतमदा अखोइसे चिंगनफम अखोइदिगे हेना तोनबसिबो कना लेबगे मीगी इमुंग थबक तौरे हाइदुनु अइबु ताइबु मी मन नत्रब्रो अइना मखोइगी थबक सुरे हाइदुनु मखोइगी लुखक चागद्रा अइसु मीनि इंस्पेक्टर होय
ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯟꯈꯤ ꯑꯗꯨꯕꯨ ꯇꯣꯂꯣꯞ ꯈꯖꯤꯛꯇꯪ ꯍꯦꯟꯀꯠꯂꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯊꯕꯛꯅ ꯌꯥꯝꯅ ꯁꯨꯍꯟꯕ ꯑꯗꯨꯒ ꯄꯩꯁꯥꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 3,000 ꯑꯗꯨꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 3,000 ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯇꯕꯅꯤ ꯑꯃꯗꯤ ꯑꯩꯅ ꯊꯥ 6ꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯈꯤꯕꯅꯤ ꯑꯣ ꯃꯗꯨ ꯌꯥꯗꯕꯒꯤꯗꯃꯛ ꯅꯪꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯨ ꯌꯥꯗꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ 10,000 ꯐꯪꯏ ꯅꯪꯒꯤ ꯂꯨꯄꯥ 10,000 ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯅꯅꯝꯁꯤ ꯑꯗꯨꯝ ꯇꯠꯄ ꯇꯥꯕꯅꯤ ꯀꯣꯝꯂꯦ ꯌꯦꯁ ꯁꯔ ꯁꯦ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯁꯣꯟꯒꯅꯨ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛꯇꯒꯤꯅ ꯍꯣꯔꯦꯟ ꯐꯥꯎꯕ ꯏꯁꯤꯡ ꯍꯩꯔꯒ ꯐꯨꯒꯗꯕꯅꯤ ꯌꯦꯁ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯍꯔꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯔꯤꯒꯤ ꯃꯆꯤꯟꯗꯒꯤ ꯃꯍꯥꯛꯅ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛ ꯁꯨꯡꯌꯥ ꯌꯥꯖꯔꯝꯗꯦ ꯑꯃꯔꯣꯝꯗꯅ ꯁꯛꯁꯦꯅꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯊꯪꯅꯕ ꯌꯨꯝ ꯑꯃꯒꯤ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤ ꯕꯥꯏꯛ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯠ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯒꯦꯠ ꯃꯌꯥ ꯑꯗꯨꯗ ꯕꯥꯏꯛ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯈꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯕꯥꯏꯛꯁꯦ ꯅꯨꯃꯤꯠ 2-3 ꯁꯨꯔꯦꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯀꯦꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯕꯥꯏꯛꯁꯦ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯗꯟ ꯂꯥꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛꯅ ꯁꯨꯡꯁꯨꯅꯤ ꯈꯪꯗꯦ ꯃꯃꯥꯟꯅꯕꯅ ꯀꯗꯥꯏꯗꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯌꯥꯝ ꯄꯨꯔꯛꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤ ꯃꯆꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤ ꯃꯆꯥ ꯃꯤꯒꯤ ꯒꯦꯠ ꯃꯌꯥꯁꯤꯗ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯈꯥꯝꯖꯤꯜꯂꯒ ꯊꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯃꯗꯟ ꯁꯤꯗ ꯑꯝꯇ ꯊꯣꯛ ꯅꯆꯥꯅꯨꯄꯥꯁꯤ ꯀꯧꯔꯣ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯦ ꯑꯩꯅ ꯌꯦꯡꯉꯤꯁꯤ ꯑꯩꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯊꯕꯛ ꯆꯠꯂꯦ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯁꯤꯗ ꯅꯈꯣꯏ ꯒꯥꯔꯤꯁꯤ ꯈꯥꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥ ꯁꯤꯗꯩꯗ ꯅꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯈꯥꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯟ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯒꯤ ꯒꯦꯠ ꯃꯌꯥꯁꯤꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤꯁꯤ ꯅꯈꯣꯏꯗ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯗꯟ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯄꯥꯝꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯅꯈꯣꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯒ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯖꯟꯕ ꯁꯤꯒꯤ ꯂꯝꯁꯤꯕꯨ ꯅꯣꯏꯒꯤ ꯂꯝꯂꯣ ꯃꯊꯣꯡ ꯆꯥꯗꯕ ꯁꯨꯔꯦꯁ ꯁꯤ ꯒꯥꯔꯤꯁꯤ ꯅꯪ ꯅꯃꯥꯟꯅꯕꯒꯤꯔꯣ ꯅꯠꯇꯦ ꯄꯄꯥ ꯑꯩꯁꯨ ꯒꯥꯔꯤꯁꯤ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯃꯐꯝꯁꯤꯗ ꯎꯕ ꯑꯩꯅ ꯈꯟꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯗꯤꯄꯦꯟꯗꯣ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤ ꯑꯃ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤꯗꯣ ꯑꯩꯗꯤ ꯈꯥꯝꯂꯤꯕ ꯑꯗꯨꯝ ꯈꯜꯂꯤ ꯒꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯄꯄꯥ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯖꯜꯂ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯕꯅꯤꯅꯦ ꯌꯨꯝꯊꯪꯅꯕꯗ ꯐꯠꯇꯕ ꯍꯧꯕꯅ ꯅꯪꯅ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯇ ꯈꯥꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯈꯟꯅꯕ ꯍꯧꯔꯤꯅꯤꯅꯦ ꯑꯩ ꯃꯗꯟꯂꯥꯜ ꯅꯈꯣꯏꯒꯤ ꯅꯄꯥꯝꯆꯥꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯕꯅꯤ ꯐꯔꯦ ꯅꯈꯣꯏꯒꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯗꯟꯂꯥꯜꯅ ꯁꯨꯔꯦꯁ ꯁꯤꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤꯁꯤꯗꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯨ ꯌꯥꯎꯗꯦꯅꯦ ꯍꯣꯏꯅꯦ ꯄꯄꯥ ꯃꯃꯥꯡꯒꯤꯁꯨ ꯃꯅꯤꯡꯒꯤꯁꯨ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯒꯥꯔꯤꯁꯤ ꯈꯥꯝꯂꯛꯁꯤ ꯅꯨꯃꯤꯠ 7-8 ꯁꯨꯔꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯅ ꯐꯗ꯭ꯔꯥ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯄꯨꯂꯤꯁ ꯍꯋꯜꯗꯥꯔ ꯑꯃ ꯂꯥꯛꯈꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯑꯅꯤ ꯑꯗꯨꯅ ꯈꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯍꯪꯂꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯄꯨꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯛꯁꯦꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯤꯜꯂꯤꯕ CCTV ꯑꯗꯨꯒꯤ ꯐꯨꯇꯦꯖꯁꯤꯡ ꯌꯦꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ CCTVꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ CCTVꯒꯤ ꯋꯥꯌꯔ ꯑꯗꯨ ꯀꯛꯊꯠꯈꯤꯕ ꯃꯔꯝꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥꯒꯤ ꯃꯍꯥꯛꯅ ꯇꯔꯥ ꯀꯛꯊꯠꯄ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨ ꯐꯥꯎꯕꯒꯤ CCTV ꯐꯨꯇꯦꯖꯇꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯜꯃꯦꯠ ꯎꯞꯄꯅ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭रिꯌꯥꯡꯀꯥꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯄ꯭रिꯌꯥꯡꯀꯥꯗ ꯌꯦꯡꯍꯟꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯔꯤꯅ ꯍꯦꯜꯃꯦꯠ ꯎꯞꯂꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯄ꯭रिꯌꯥꯡꯀꯥꯗ ꯌꯦꯡꯍꯟꯈꯤ ꯑꯗꯨꯕꯨ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯑꯅꯤ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯒꯥꯔꯤ ꯃꯆꯥ ꯈꯥꯝꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯒꯥꯔꯤ ꯃꯆꯥ ꯈꯥꯝꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯕ ꯑꯗꯨꯗꯒꯤ ꯍꯋꯜꯗꯥꯔ ꯑꯗꯨꯅ ꯃꯣꯕꯥꯏꯜꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗු ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯔꯛꯈꯤ ꯁꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯩꯗꯧꯔꯦ ꯁꯕ ꯁꯛꯁꯦꯅꯥꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯒꯦꯠꯇ ꯁꯤꯒꯤ ꯕꯥꯏꯛꯁꯦ ꯁꯕ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯅꯍꯥꯟ ꯂꯛꯁꯃꯤꯕꯨ ꯊꯥꯡꯅ ꯂꯩꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤꯁꯦ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯕ ꯌꯥꯝꯅ ꯉꯛꯄ ꯒꯥꯔꯤꯁꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯌꯥꯎꯗꯦ ꯀꯔꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯌꯥꯎꯗꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯀꯦꯁ ꯊꯤꯖꯤꯟꯕꯗ ꯆꯤꯊꯕ ꯑꯃ ꯂꯩꯔꯦꯗꯅ
helmet ubliba nupa asina bike asi yumthang nariba nupa adugi gate mapada khamduna thamnamba aduga yumthang nariba nupa asi phaklang naptuna laklaga makhut aduna mahangna CCTV camera gi wire kakthakpa madugi matungda imungda maning tamna changapa sana lupa adu lawruba matungda mahangna wall da chongkhatuna chatkiba masidigi mahangna bike adu puduna lakpa komble jisab hoji hari gi machin kari hari sab hari se khoina phuba yaba phuri mahangna hatpa nati haiba wafam se adu hari sab akhoi mangondagi na sathiba criminal kya khoi chai thaduna yengri adubu ngasi phabu maki machin je chumdri case asida mahak yauna sinbama natraga imung asida laman khumna nanabagi dama atopa khunek ama season aduna mahangna tobama akhoi hoje clue madi fange gari adugi number plate yaudi haba natro mafam adu da leba gari macha do khilo khulus aduga gari adugi likhundagi gari adugi mapu kanano haiba irai laina khangani aduga mihat pase irai laina putholagani masigi matungda police na gari lokhatki gari gi chassis number amadi police na kopna thijan badagi gari gumba khara khangki masigi matungda madallal ga yumthang nariba gari masa gate ta thamlami haibagi khanakhibe imung aduda police ki team laki matamaduda imungda police sangapada kaidore inspector akho yumche changa kaidorge yumthang na basida mishi mathokbudu taba natro inspector adugo khoi kari mari lenege akhoi dine aduguma case to khoi yawgadam nathi akhoi ne leriba punchi mehing singbiu misi asiga nakhoi gi punchi mehinga kari da mari lenege nakhoi nungai ya phabani khangi nakhoi gi pura dolan yamna wange nang paisa yamna pai haiba khoi khangi adubu akhoi ni yumsida lagli base yumthang na basida misi ama thoglabani na misi adugo mari lenaba adugi thijan balapani nangi imungda misi thoklabasu thangnariba singsida hangba tabani adubu inspector yum masida thibagi maramdi adugi maramdudi aikhoina haigadabani haibagi tanjado aikhoida piu nachano pakaile ge inspector aikhoigi chano paga mokhoigi misi se kari mari lene bagi ai aikhoina hanglibase masi kada khum nachano pakaile inspector aigi chano pada maran thangjilga nakhoi karimdu kana ba fango asumna police ka wari sanari ngai da dipen bag ama yalaga imung adu da changlaki papa kari toba yoge oh Mr. Dipen nangi gari bike ama lebedu kari lege aigi bike turo adum lei inspector aina haidro aigi chanu pagi bike adum lei haisidi amuk to ngai bi ko akhoi wa ngangi ngai da interfere torokono Dipen nangi gari du kai lege imanaba akhoi imanaba khoi namanaba kanadano hayu ke no Dipen police na hangni bo hangsing hayo nangi gari du krai sakhrage papa akhoi imanabagi yumda thame imanabagi mamingdi inspector ai akhoi imanaba ai mai mamingdu kaure kauni se chi photo jio chubra sinang gari du natro songi mapai bungona si gari sigi natro yumthang namba madalan ga khanai habdu sigi natro nachano pana thobu gari phobo masak khangdaba gari sigi number plate nachano pana nokthokpa kari maramge thabak ase mana pangthokpa yanaba kadai nangi beg yali du piro sab sidi agi larik ke yobni sab hoine khangine larik awrasu komle yes sir beg to mulo beg ase check to aduga yum asige mathang kha ka khalaga imung asida chingna ba puno magyang madamaduda Dipen gi mapana harki inspector nahang imung sidu waren jawduna nang pochai thiba yabagi hak leite ai khoina thijilibase lekai asida siribanu PSC gi case ke damoktani nakhoi gi imung dagi khoina pot lobo lakpa nathi dakar oiba poto khoina thigani khoina haibasti yelakno Dipen gi ka manung da leramba helmet puthoroki amadi mahang uppa globe puthoroki amadi mahakki masada yorokpa bag adu police na hangdok tunu yengluba matamda bag aduda masing thingamdraba paisa sing yoronki amadi police na harki siurbo nasano pagi bag ti yorba paisa me am siurbo si paisa sinang na pikibro kadai helmet piro sigi helmet se CCTV da saksena ge imungda helmet upanupa amana changlakpa madudo upa helmeto sigi helmet chin nachano pana helmet ublaga laikai asida leriba mi asigi CCTV wire kakthalaga imung adu da leba Lakshmi bu thangna lendun halaga imung manungdagi sana lupa amadi paisa purga chenkiba aduga gari asi masa khangdana nanmagi dama number plate lokthoklaga
ꯃꯥꯅ ꯃꯤ ꯍꯥꯠꯂꯝꯂꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯒꯦꯠꯀ ꯊꯪꯅꯅ ꯒꯥꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯂꯨꯕꯅꯤꯅ ꯃꯁꯥꯃꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯕ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯍꯧꯗꯕꯅꯤना ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯁꯤꯟꯈꯤ ꯍꯥꯏꯕ ꯂꯩꯀꯥꯏꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯦꯟꯅꯔꯛꯀꯅꯤ ꯈꯟꯅ ꯃꯍꯥꯛꯃꯛꯅ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯂꯧꯊꯣꯛꯂꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯃꯥꯡꯖꯔꯁꯅꯨ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯤꯅ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯂꯩꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯒꯦꯅꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯗꯤꯄꯦꯟ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯃꯥ ꯃꯄꯥ ꯅꯣꯟꯊꯗꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯁꯇꯗꯤꯗ ꯗꯤꯄꯦꯟ ꯄꯨꯂꯤꯁꯅ ꯋꯥꯡꯈꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯤꯍꯥꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯂꯣꯏꯔꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯅꯠꯇꯦ ꯑꯩ ꯇꯣꯉꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯃꯤ ꯑꯩ M.Tech ꯇꯧꯕ ꯄꯥꯝꯃꯤ ꯑꯩ ꯁꯦꯜ ꯇꯥꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯅꯤꯡꯂꯤꯕ ꯂꯥꯏꯟ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯌꯥꯕ ꯄꯤꯗꯦ ꯃꯍꯥꯛꯅ ꯄꯥꯝꯕ ꯏꯟꯖꯤꯅꯤꯌꯔꯒꯤ ꯂꯥꯏꯟ ꯑꯗꯨ ꯈꯛꯇ ꯍꯥꯏꯈꯤ ꯃꯥꯅ ꯄꯥꯝꯕ ꯂꯥꯏꯟ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯈꯤ ꯑꯩ ꯇꯣꯉꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯊꯥꯗꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯄꯥꯅ ꯅꯣꯡꯃꯇ ꯌꯥꯈꯤꯗꯦ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯄꯩꯁా ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯈꯜꯂꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯒꯤ ꯑꯄꯣꯛꯄꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯌꯥꯈꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯛꯁꯦꯅꯥꯒꯤ ꯏꯃꯨꯡ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ इमुंग असिदा फजरबा गारी मखोइगी लाइफस्टाइल सोइदनमकी सना लुपा सेल थुम यामना लेगने हैबसे अइना खनकी अइ तसेना लुपा लाख 10 दरकार ओइकी अथुबु इंस्पेक्टर अयुम अदुदा मी हात के हैबगी पंदमदा लाखिबा नथि तंगाइ फदना नुपी अदुना लावबदगी अइगी थबक असि फेल ओइबा तारे हैदुना अइना थांगना लेनखिबनि ओ अदुबु नंगना नुमिद असि खल्लगा चंगबै मरमसि करिनो इंस्पेक्टर अइ मतम कुइनदगी मखोइगी इमुंगसिदा खुदोंग चाबा येंगदुना लाखि अदुबु नुंगथिलगी मतमदा ममों नुपी प्रियंका अमदी लक्ष्मी मखोइ अनि अयाम्बा लै अदुबु अइगी थबक असि पांगथोकपा ngamdana लेखि मसिगी मतुंगदा अइना ताबदा नुमित खरनिगी ममांगदा मखोइगी इमुंगदा थबक सुबा हरि युम थादोक्तुना चटख्रे हैबा अइ खंखि हरि लेत्रबनिना नुमित अदु सोइदनमकी इंसांग नापि लैबदा प्रियंकाना कैथेल कागनि अदुरबदि मखोइगी इमुंगदा सुमनतगी लक्ष्मी हारिबा नुपी असि लेगने हैबा अइ खंखि अमदि मखोइगी इंखोलदा CCTV पाले हैबा अइ खंखि मसिदगी अइना हेलमेट उबलगा CCTV वायर कक्खि अमदि युम अदुदा अइ चंखि युमदा चंगबा मतमदा लक्ष्मी हारिबा नुपी असिना कनानो हंखि लेकाइ असिमक्तगी ओरबसु अइना हेलमेट उपना माना इबु खंखिदि मसिगी मतुंगदा लेकाइ तानबा मा लावबा होरखि खंगौदना अइना थांग मचा अमा सतोलगा माकी मंगक्समदा चिंखि माक लेमाइदा ताखि अदुबु अइगी प्लान फेल ओइबा तारे खाइदुना इमुंग अदुदा लेरबा सो अदु पाइदुना अइना उपु हांगदोकलगा सना लुपा पुनमक अइना लोइना लोखि मसिगी मतुंगदा इमुंग अदुदा लेरबा अंगांग मचा ग्यास थांग अदु अइना पाइरगा अइना महापु बाथरूमदा थोंग लोनसिलगा थमंखि इंस्पेक्टर अइ अंगांग अदुदादि अइ करिसु तोरमथि ओइने नंगना अंगांग अदु कि हलमदगी अंगांग अदु हौजु वा अमता ngangu हाइबा याद्रि अमदि ममा प्रियंका महाकी मपुरुइबा लेखिद्रबसु इमुंग अदुदा मचानुपागी आसादा ngasisu mapunsi kathoktuna imung asida machagidamak hingli adubu nangi thawong aduna ngasidi प्रियंका manimbok leitabagi maisane mapuruiba leikhidabagi maisane aduga mothwai oijariba machanupa adugidamak machanupana wangangu yadabada ngasisu tengthari nangi thabak tawbagidamak paisa darkar orga lekai gi imung du changlaga sel thom lakkadabani habasibu nangbu engineer pass tawre hedene करी सारे हौजिदी करी थोगेबा नंगना तौजरुबा नारानगी मतुंगिना फारसीगी सगाई मथकदा काबा ताबनी पिरकपा चेरा खुदिमक नंग लौजबा ताबनी अदु यामना वखल याउदबा लाइरिक लाइसु तमलगा अदु यामना वखल याउदबा मसिगी मतुंगदा पुलिस ऑफिसर अदु थोलकी अमदी लोकअपता लेरिबा हरि अमदी शंकर थादोरखिरमी पुलिस ऑफिसर अदुना हरिगी मनाकता चंखिरमी हरि पुलिस की चैफुदा मसा पुनमक
sok aduna sekok tholaki sekli thorakiram amadi police inspector aduna hari akhoi thoki ba thodo sigi matangda yare inspector loine khang akhoi gi kana cholai roi akhoi di laira bani akhoi gi sakpham chengbiyo aton ba thaba khudi akhoi na tonggadabani haduna akhoi gi khubak mai de idunu lekhrabani aina kayara khana haijaba natro tabidi maramdi ai paisa paidi ai gi kana so leiti ai bu mafam sidagi behel da lokthong na mi leiti court che thana ba mi leiti inspector katai de ki legin ai imung aduda thabak to ke haiduna ai numit aduda ai tholaki adubu nonghalaga ai kari sakani ai gi chapam lekidi masigi matungda yum aduda ai mathangi numit laki thongan aduda ai leplamki ai lale ai gi thabak sufam leitri lising taruk tu khakto orabasu thagi pibiru ai thabak suzarge haiduna yum aduda ai haijage haiduna chatki adubu ai ni mungudu ngang thokki ba wafam aduna ai gi thona pangal leki ai thorok inspector madugi matungda shankar gi imung asida leiraga kadai da ibu thabak sufam leikhe gedagi kadai da ibu thabak sufam leikhe gedagi haiduna delhi shahar sigi yum thong khudi makta ai changki adubu ai gi thabak leikhi ai gi phone do ai muthat panati ai gumba mi gi imung gi lukhak chamba mi gi phisu bisam tawdunu leiba aina kayam phaba phone paigador beno inspector imung adu da season ba yaba ai ga pau phone ba yaba aman phone amak aina phaijaban adubu inspector yum adu dagi thorok pada ai gi phone do SARS loi khibadagi phone do mathanda switch off lekhiban aina mi halaga switch off lekhiban nati adubu nakhoi punama nakhoi nungai he phaba punama loina khang tolaba taraba ikhoi gi maithong punamakta kariguma pot ama manglabasu pot macha ama manglabasu imung adugi minai ikhoi da loina tainaba ngaktani karamba matamda yumbuna afaba leirapa pot tubu ikhoi da hana pijabagi makhoi gi arem akha khara makhoi ne chakhibagi arem adu hundok papamubudagi hari lao sida hawba khara leire aina charamagini loiselu sinang loina lega chaw adu ngaktani khajik tang hawna thongba namita imung adu di enchang kona dragan enchang ji hawna thongaga chakhumda akhoi khangandana nang hana charaba natra asigumba badanam khyase akhoi den aina setiba piron chiyo nungai yai phabi imung amaki minai ni nungai yai phabi imung amada makhoi gi aru ahen gi damak thabak suriba minai aina setliba piron chiyo makhoi ne sagadori badu minai amotpa aina thongba khochinan adu rabadi imung adu da leiriba amotpa minai aibu masana lanbada makhoi gi mangjabu oigedra aibu motlalaga amotpa aibu thabak aru anan ba taw haidun ngang ba chairaga maduna minai amadi mapu gi marakta leinariba marido inspector kaidongida phaba boiro mapu anan bo irabati imung adu da leiriba minai adusu anan bo engadaban mado kana gi mathong mapu adu gi mathong mahak masana naliba dugumna imung adu da leiriba minai ado mahabusu nalangadabani makhoina nungairiba dugumna imung adu da makhoi gi mateng pangiba mido makhoi gi awabadasu makhoina mateng pangloi dabra inspector hari nangi wafam da susume adubu hari kariguma nangna aina ngasi oiriba police ki phamse nangna oiramba tarabasu nangi sinpham duna aina toruma tarabasu achumba puthokna nanabagi dama aina toriba thaba khudimakse nangsu soidana torongani nangona karisu haninga lethi tasengna ai nangona lankri ai bo mutu ngakbi asumna imung aduda leiba thabak suba harina mahaki machanupi luhonggodori haiduna sel khajikta hengatpiu tha taruki tolop adu advance oina pibiu haijarubadi yanadabadigi imung aduda thokraba matungda madugi khudong chaba lawruga laikai aduda leiba engineer tambal loiraba amakhangna mahaki business ta paisa thadaningai leitabadigi mapada hairubada mapana piraktabadigi yumthang nariba paisa pariba imung aduda mi leitabagi tanja lawruga lakshmi gi thawai manghanki police na chingnaduna imung aduda thabak suramba minai adubu tathi tawaina phuruga numit mari mangani thangki adubu mamai thangda police ke hai singlaba investigation dagi mihat pagi gari dagi engineer loiraba dipen police na fagatki police na ningthi jana charge thangkalaba matungda matik chaba cherak amadi soidana phanglagani
ngasi gi case asidagi adongi thamoida kari phawbibagi afabasing tamak loksenbiu phatabadi nakanda thambiu tolaba tarabasing mimanadrabasing pigliba angangsing amadi ahal lamansing bu nungsibiu amadi furup asigidamak achumba khara tongnanumagidamak adongi khongthang seksinna thangbiu migi nungaitanabadi kaidongaida ngangbirono mibu nungsibu tambiu miduna se adoma soidana nungsibirakani sana lepak iramdam kangleipangna yaifari tabiribasingbu James Haigurjamna mukahana khurumjari.